ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯉꯁꯤꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯑꯦꯖꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯉꯁꯤꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯠꯊꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ 𝗫𝗪𝗪𝗪 ꯀꯨꯝꯕꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ, ꯏꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯇꯧꯕꯤꯒꯅꯨ, ꯉꯥꯛꯄꯤꯒꯅꯤ, ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯇꯧꯕꯤꯒꯅꯨ, ꯆꯍꯤ ꯑꯃꯗ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯅꯨꯃꯤꯠ 210ꯗꯒꯤ ꯍꯟꯊꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯣ ꯂꯩꯉꯥꯛꯅ ꯁꯦꯝꯒꯗꯕꯅꯤ, ꯏꯖꯨꯀꯦꯁꯅꯦꯜ ꯁꯦꯛꯇꯔꯗ ꯔꯥꯖꯅꯤꯇꯤ ꯇꯧꯕꯤꯒꯅꯨ, ꯏꯖꯨꯀꯦꯁꯟ ꯖꯣꯟꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯕ ꯌꯥꯎꯗꯕ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯑꯦꯖꯨꯀꯦꯁꯟ ꯖꯣꯟ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯗꯥꯕꯤ ꯀꯌꯥꯁꯨ ꯇꯧꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯗꯨ ꯁꯅꯥꯇꯣꯝꯕꯤ ꯑꯣꯔꯤꯌꯦꯟꯇꯦꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯀꯨꯝꯕꯤ, ꯃꯣꯏꯔꯥꯡ, ꯅꯤꯡꯊꯧꯈꯣꯡ, ꯕꯤꯁꯅꯨꯄꯨꯔ, ꯑꯣꯏꯅꯥꯝ, ꯅꯝꯕꯣꯜ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡꯗꯁꯨ ꯄꯥꯛ ꯁꯟꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯥꯎꯔꯦꯝ ꯕꯤꯔꯍꯔꯤ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯂꯝꯕꯤ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯦꯁꯥꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯊꯣꯏꯊꯣꯏꯕꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯍꯩꯂꯣꯏꯁꯪ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯏꯖꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜ ꯑꯃꯗꯤ ꯄꯣꯠ-ꯆꯩꯒꯤ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ, ꯂꯩꯉꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯄꯥꯏꯈꯠꯇꯅꯕ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯍꯟꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕ ꯇꯧꯕꯤꯔꯣꯏꯗꯕꯅꯤ, ꯆꯍꯤ ꯑꯃꯗ ꯀ꯭ꯂꯥꯁ ꯇꯧꯕ ꯅꯨꯃꯤꯠ ꯃꯁꯤꯡ 210ꯗꯒꯤ ꯍꯟꯊꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯣ ꯑꯃ ꯂꯩꯉꯥꯛꯅ ꯁꯦꯝꯕꯤꯌꯨ, ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯑꯣꯖꯥ ꯂꯧꯕ ꯃꯔꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯅꯤꯡꯊꯤꯅ ꯂꯥꯏꯔꯤꯛ-ꯂꯥꯏꯁꯨ ꯇꯝꯕꯤꯕ ꯉꯝꯂꯣꯏꯗꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯑꯁꯤ ꯁꯤꯁꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯇ ꯄꯨꯟꯅ ꯊꯣꯛꯇꯨꯅ ꯆꯪꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯌꯥꯏꯊꯤꯕꯤ ꯂꯧꯀꯣꯜꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ꯌꯨ.ꯑꯦꯟ.ꯑꯦꯜ.ꯑꯦꯐ.ꯅ ꯀꯦꯁ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯅ ꯃꯤ ꯀꯧꯕ ꯂꯩꯇꯦ꯫ ꯌꯥꯏꯊꯤꯕꯤ ꯂꯧꯀꯣꯜꯗ ꯂꯩꯔꯤꯕ ꯌꯨ.ꯑꯦꯟ.ꯑꯦꯜ.ꯑꯦꯐ.ꯀꯤ ꯕꯦꯖ ꯀꯦꯝꯞ ꯑꯁꯤꯗ ꯄꯥꯔꯇꯤꯅ ꯀꯦꯁ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯅ ꯃꯤ ꯀꯧꯕ ꯂꯩꯇꯦ, ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯀꯧꯔꯛꯄ ꯇꯥꯔꯕꯗꯤ ꯆꯠꯄꯤꯒꯅꯨ ꯍꯥꯏꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ꯌꯨ.ꯑꯦꯟ.ꯑꯦꯜ.ꯑꯦꯐ.ꯀꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯆꯔꯥꯏꯔꯣꯡꯕ ꯊꯛꯆꯣꯝꯅ ꯈꯨꯌꯦꯛ ꯄꯤꯔꯗꯨꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯌꯣꯜ ꯂꯝ ꯑꯃꯗꯤ ꯈꯨꯡꯒꯪꯒꯤ ꯂꯩꯀꯥꯏ-ꯂꯩꯀꯥꯏꯗ ꯁꯦꯜ-ꯊꯨꯝ ꯇꯨꯡꯁꯤꯟꯕ ꯑꯣꯏꯅ ꯏꯃꯨꯡ ꯑꯃꯃꯝꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯆꯠꯊꯔꯤꯕ ꯃꯔꯨꯞ ꯇꯧꯕꯗ ꯌꯨ.ꯑꯦꯟ.ꯑꯦꯜ.ꯑꯦꯐ. ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ꯑꯊꯤꯡꯕ ꯊꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄꯥꯔꯇꯤꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯏꯊꯤꯕꯤ ꯂꯧꯀꯣꯜꯗ ꯀꯦꯁꯀꯤ ꯃꯤ ꯀꯧꯔꯛꯂꯕꯗꯤ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯔꯨꯞ ꯊꯤꯡꯂꯛꯂꯕꯗꯤ ꯈꯨꯗꯛꯇ ꯄꯥꯔꯇꯤꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ, ꯃꯗꯨ ꯃꯊꯧ ताबा ꯊꯕꯛ ꯄꯥꯔꯇꯤꯅ ꯂꯧꯈꯠꯆꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯑꯁꯥꯝꯒꯤ ꯚꯨꯄꯥꯜ ꯍꯤꯜꯁꯇ ꯈꯨꯜ ꯊꯣꯛꯅꯕꯗ ꯁꯤꯈꯤꯕ ꯃꯥꯔ ꯃꯆꯥ 3ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯣꯔꯒꯇ ꯑꯗꯨꯃꯛ ꯊꯝꯅꯕ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯇꯧꯔꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18ꯇ ꯑꯁꯥꯝꯒꯤ ꯂꯈꯤꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯚꯨꯄꯥꯜ ꯍꯤꯜꯁꯇ ꯑꯁꯥꯝ ꯄꯨꯂꯤꯁꯀ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯔ ꯃꯆꯥ 3 ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯁꯤ ꯐꯥꯎꯕ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟड ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯔꯒꯇ ꯊꯝꯅꯅꯕ ꯒꯧꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯅ ꯀꯁꯥꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯈꯨꯠ ꯊꯣꯛꯅꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯂꯨꯡꯋꯥꯔꯤ ꯃꯥꯔ ꯆꯍꯤ 19, ꯂꯂꯥꯟꯕꯨꯡ ꯃꯥꯔ ꯆꯍꯤ 19 ꯑꯃꯗꯤ ꯖꯣꯖꯨꯋꯥ ꯂꯥꯟꯔꯤꯡꯁꯥꯡ ꯆꯍꯤ 38ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯒꯧꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯍꯤꯌꯥꯔꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯖꯁꯇꯤꯁ ꯀꯜꯌꯥꯟ ꯔꯥꯏ ꯁꯨꯔꯅ ꯑꯃꯗꯤ ꯁꯧꯃꯤꯇ꯭ꯔꯥ ꯁꯥꯏꯀꯤꯌꯥꯅ ꯒꯚꯔꯟꯃꯦꯟꯠ ꯂꯣꯋꯥꯜꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯔ ꯅꯍꯥ 3 ꯑꯗꯨꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯑꯁꯥꯝ ꯄꯨꯂꯤꯁꯇꯒꯤ ꯂꯧꯈꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤꯕꯒ ꯂꯣꯏꯅꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯊꯪ ꯍꯤꯌꯥꯔꯤꯡ ꯐꯥꯎꯕ ꯁꯤꯠ ꯇꯧꯗꯨꯅ ꯊꯝꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯍꯤꯌꯥꯔꯤꯡ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯄꯦꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯍꯥ 3 ꯑꯗꯨꯒꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯇ ꯒꯪꯒꯥꯅꯒꯔ ꯄꯥꯔꯠ 5 ꯀ꯭ꯔꯤꯁꯅꯄꯨꯔ ꯔꯣꯗꯇꯒꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯃꯈꯣꯏ 3ꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯆꯨꯗꯔꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯐꯝ ꯑꯃꯗ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯆꯠꯊꯗꯨꯅ ꯍꯥꯠꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ 3 ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯗꯨ ꯑꯁꯥꯝꯗꯒꯤ ꯅꯠꯇꯕ ꯗꯣꯛꯇꯔꯁꯤꯡꯅ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫
ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯔꯥꯡ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯅꯤꯌꯔ ꯂꯣꯌꯔ ꯑꯃꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯣꯛꯇ ꯊꯝꯅꯕ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯗꯨꯕꯨ ꯁꯤꯠ ꯇꯧꯗꯨꯅ ꯊꯝꯅꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ MLAꯁꯤꯡꯗ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛꯁꯨ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ PMOꯗꯒꯤ ꯑꯃꯨꯛꯀꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯎꯅꯅꯕ ꯍꯥꯏꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯒꯤ MLAꯁꯤꯡꯒ ꯎꯅꯅꯕ ꯍꯥꯏꯖꯕꯗ ꯑꯃꯨꯛꯁꯨ ꯑꯌꯥꯕ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ PMOꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯅꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯈꯤꯕ ꯏꯪ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ 𝗧𝗛𝗢𝗪 ꯌꯥꯎꯅ ꯔꯨꯂꯤꯡꯗ ꯂꯩꯃꯤꯟꯅꯔꯤꯕ MLA ꯈꯔꯅ ꯈꯨꯌꯦꯛ ꯄꯤꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯎꯅꯅꯕꯒꯤ ꯑꯌꯥꯕ ꯂꯧꯕꯒꯤ ꯆꯦꯔꯣꯜ ꯊꯥꯖꯤꯟꯈꯤꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯀꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯁꯦꯛꯁꯟꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯑꯣꯏꯅ ꯎꯅꯅꯕ ꯈꯪꯍꯜꯂꯛꯈꯤ꯫ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 19ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯒꯤ MLA 18ꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ PM ꯃꯣꯗꯤꯒ ꯎꯅꯕꯒꯤ ꯑꯌꯥꯕ ꯂꯧꯅꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯉꯔꯥꯡ ꯑꯃꯨꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇꯒꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯁꯦꯛꯁꯟꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯀꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯁꯦꯛꯁꯟꯗꯒꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ 𝗧𝗛𝗢𝗪 ꯏꯃꯦꯜꯗ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯥꯞꯂꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯀꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯁꯦꯛꯁꯟꯗꯒꯤ ꯍꯜꯂꯛꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯁ꯭ꯄꯤꯀꯔ 𝗧𝗛𝗢𝗪 ꯑꯃꯁꯨꯡ BJPꯒꯤ MLAꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯅꯤꯡꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯑꯣꯏꯅ ꯎꯅꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ 𝗔𝗦𝗞𝗛𝗏 ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁꯥꯈꯤꯕ ꯇꯣꯝꯇꯣꯝ ꯁꯅꯥꯒꯤ ꯌꯨꯝ ꯉꯁꯤ ꯁꯪꯒꯥꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯅ ꯁꯛꯈꯪꯅꯔꯤꯕꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁꯠ 𝗔𝗦𝗞𝗛𝗏 ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁꯥꯕꯤꯕ ꯇꯣꯝꯇꯣꯝ ꯁꯅꯥ ꯅꯣꯡꯁꯥꯕꯒꯤ ꯌꯨꯝ ꯉꯁꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯄꯨꯖꯥꯔꯤ ꯆꯤꯊꯦꯛꯇ ꯂꯩꯕ ꯇꯣꯝꯇꯣꯝ ꯁꯅꯥ ꯅꯣꯡꯁꯥꯕꯒꯤ ꯉꯁꯤ ꯁꯪꯒꯥꯈꯤꯕ ꯑꯅꯧꯕ ꯌꯨꯝ ꯑꯗꯨ ꯄꯤꯄꯜꯁ ꯍꯥꯎꯁ ꯃꯤꯌꯥꯝꯒꯤ ꯌꯨꯝ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯤ꯫ 𝗔𝗦𝗞𝗛𝗏 ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯃꯗꯤ ꯂꯥꯟꯅ ꯑꯋꯥꯕ ꯅꯪꯂꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝ ꯆꯥꯝꯃ ꯁꯥꯅꯅꯕ ꯄꯥꯟꯗꯝ ꯊꯝꯕꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯁꯪꯒꯥꯔꯤꯕ ꯇꯣꯝꯇꯣꯝ ꯁꯅꯥ ꯅꯣꯡꯁꯥꯕꯒꯤ ꯌꯨꯝ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯁꯥꯕ ꯂꯣꯏꯔꯕ ꯌꯨꯝꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯀꯛꯆꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ 3ꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯅꯅꯕ ꯗꯤꯁꯤꯒꯤ ꯊꯥꯛꯇ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯛꯆꯤꯡꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ 3 ꯑꯣꯜ ꯑꯦꯖ ꯍꯣꯝ, ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ SD ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯑꯃꯗꯤ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯋꯤꯃꯦꯟ ꯍꯣꯁꯇꯦꯜꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒ DC ꯀꯛꯆꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯂꯤꯐ ꯀꯝꯃꯤꯇꯤ 3ꯅ ꯄꯨꯟꯗꯨꯅ ꯁꯤꯟꯗꯨꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ DC ꯀꯛꯆꯤꯡ ꯔꯣꯍꯤꯠ ꯑꯅꯟꯅ ꯍꯥꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯁꯨꯒꯨꯅꯨ ꯑꯃꯗꯤ ꯁꯦꯔꯧꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯔꯃꯤꯅꯦꯟꯠ ꯍꯥꯎꯁꯤꯡ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯃꯩ ꯊꯥꯗꯣꯛꯄꯤꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯄꯀꯥꯒꯤ ꯌꯨꯝꯗ ꯂꯨꯄꯥ ꯂꯥꯈ 10, ꯁꯦꯃꯤ ꯄꯀꯥꯗꯅ ꯂꯨꯄꯥ ꯂꯥꯈ 9 ꯑꯃꯁꯨꯡ ꯀꯆꯥꯒꯤ ꯌꯨꯝꯗꯅ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯒꯅꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯁꯦꯟꯐꯝ ꯊꯥꯗꯣꯛꯄ ꯍꯧꯗꯨꯅ ꯌꯨꯝ ꯁꯥꯕ ꯍꯧꯅꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯌꯨꯝ ꯀꯩ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯕꯁꯤꯡꯗ ꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯕꯗꯤ DC ꯀꯛꯆꯤꯡꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯑꯏꯕ ꯆꯦꯔꯣꯜ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯇꯥꯒꯤ ꯄꯇꯥ ꯂꯩꯇ꯭ꯔꯒꯅ ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯑꯙꯥꯔ ꯀꯥꯔꯗ, ꯕꯦꯡꯛ ꯄꯥꯁꯕꯨꯛꯅꯆꯤꯡꯕ ꯆꯦ ꯆꯥꯡꯁꯤꯡ ꯄꯤꯁꯤꯟꯕꯤꯔꯛꯎ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯁꯦꯟꯐꯝ ꯄꯤꯊꯣꯛꯇꯨꯅ ꯌꯨꯝ ꯁꯥꯕ ꯍꯧꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯄꯠꯀꯤ ꯑꯣꯏꯅꯁꯨ ꯕꯤꯁꯅꯨꯄꯨꯔꯗ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ DC ꯀꯛꯆꯤꯡꯗ ꯌꯧꯍꯟꯕꯤꯔꯛꯎ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ DC ꯕꯤꯁꯅꯨꯄꯨꯔꯗ ꯌꯧꯍꯟꯖꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ SP ꯀꯛꯆꯤꯡ 𝗧𝗛𝗞𝗪 ꯍꯥꯏ ꯁꯨꯒꯨꯅꯨ ꯑꯃꯗꯤ ꯁꯦꯔꯧ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯑꯀꯤꯕ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ꯫
ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯌꯥꯅꯅꯕ ꯂꯩꯉꯥꯛꯅ ꯁꯤꯜꯂꯛꯄꯗ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯑꯀꯤꯕ ꯂꯩꯔꯕꯁꯨ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀ ꯇꯥꯟꯅꯃꯤꯟꯅꯗꯨꯅ ꯑꯀꯟꯕ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛꯁꯤꯡ ꯀꯔꯤ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯟꯖꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯂꯤꯞ ꯀꯦꯝꯞ 3ꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯁꯤꯟꯕ ꯃꯤꯐꯝ ꯑꯗꯨꯗ ꯗꯤ.ꯁꯤ. ꯀꯛꯆꯤꯡ, ꯑꯦꯁ.ꯄꯤ. ꯀꯛꯆꯤꯡ, ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯐꯣꯔ ꯀꯛꯆꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯃꯥꯏ, ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯋꯥꯏ.ꯅꯤꯂꯆꯟꯗ꯭ꯔ, ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ, ꯔꯤꯂꯤꯞ ꯀꯃꯤꯇꯤ, ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯛꯆꯤꯡꯅ ꯃꯌꯥꯏ ꯇꯪꯕ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯅ ꯈꯪꯅꯤꯡꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯍꯪꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯛꯆꯤꯡ ꯑꯃꯗꯤ ꯑꯦꯁ.ꯄꯤ. ꯀꯛꯆꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫